Amarondana Assam Rifles na Hatkhiba Myanmar based the book UG sing highway sing haksang sing Myanmar authority the kushna krabra haiba wahang lakli tha sigi taraga mari dagina ngarang ayuk phawbra Sandel district ki Molsam PS na kolibi Indo Myanmar border paringi pillar number 60 dagina 61 phawbagi marakta new Samtalga nakna laiba mafam amada Assam Rifles ki khutpu amana Myanmar gi ngamkai lansinduna Manipur sanglaknaba hotnarakibani haiba lalhauba tara nungwena kaptuna Hatkhiba thawdok thokraba matungda laikhidraba miyoi adugi haksang sing Myanmar authority da kusina khrabra haibigi wakum thulakli thawdo adugi matangda ngarang headquarter IGR sam thulakpa sirol amadadi lalhauba ni singnaba sing Assam Rifles ki petrol amada Indo Myanmar border paringi Sandel district ki new Samtal manakta akan mamong attack sa tharakpadigi AR na sukut handuna mayunaki thawdo aduda camouflage uniform set pa miyoi tara hatki hari aduga thawdok thokpham na thi humbigi thabak sa thabada AK-47 rifle tare RPG launcher ama M4 rifle ama single barrel mari nomai maru singama sum atai polam kya recover tawre hari ahan bigi oiba assessment laikhidraba miyoi singadu cross border insurgency activity the scenery bising makoi gi maming matha khangduna bo khonari haiba wapam su phongdorakli adumainamo police ki senior officer amanadi laikhidraba miyoi singadu Myanmar masa singobidagi namkhailana Myanmar gi authority the question nakri haina news channel amada phongdorakli haina su claim torakri adumainamo iramesigi matangda athengba phawbra official ba pawdi phangmang khidreri atopa pawkhrana China amadi Pakistan pun India da Landarakpa yabagi akiba leire report China amadi Pakistan lebani gi lanmi sing punduna sahi ama makhai gi manungda India da Landarakpa yabagi akiba sauna leire haina US ki expert Eslatelis na section wapum thamakri China amadi Pakistan gi attack asidagi ngakthokpa ngamnabi India na athubu matamda thermonuclear bomb test tawbaga loinana hypersonic missile sing thorang tawduna thambigi tangai pataba leiri China na India da Pakistan ga puna landarakadori bas India gi sakhotpagi khongjal tapthana na bohonarpi khongthamani hadak India ga Pakistan ga solakhiba land China na Pakistan na mapung phana kulai pikhi hari amaromdana China na space tagi malem gi leba amade hekta landaba ngamba nuclear missile develop tawba hokreba pawmusu media sing report tawnarakli China na space tagi malem gi leba amade hekta landaba ngamba nuclear missile develop tawba hokibadagi America khamtheng na mi paiba pokre America gi secret agency gi akhanaba report amagi matungina lakadori bisahi tarasi gi manungda China da space da nuclear warhead ki makhal makha kya gi khulai sing mapung paisinduna thamangam khragani China gi nuclear warhead ki missile sing intercontinental missile ICBM ga sangdam narubuda mikokhragi manungda malem gi leba aman hekte nuclear missile kaptharaktuna Pakistan ama da thuan mangamgani su report tawri amaromdana India da Pakistan da laman khungkhre Sabas kumzai misinga wasama pan guhumdra ga mathudi India na Pakistan da landarakhi batugi sabsaba laman handa kumbang ngamkhre na Pakistan gi Prime Minister Sabas Sharif na phongdukri Pakistan gi Kamra air based military singi pung thawra duna Pakistan India lanthing na bagi sabsaba matik mele adu India na wari sanaba pamlagadi ingta paprona bagi damak wari sanagan hensu phongdoki hari Manipur top channel gi maikei gi maru ebi I pauk sing miyam na thamjari ahanbada Kangla pauk gi editorial miyam na thamjari miyam gi lenga khanjina bo khona bada MLA gi thaudang sawi Manipur da miyam gi lenga athu bada thamba na tragna thamna ba hai basi center da lenga ron gi supli pai ba BJP gi Narendra Modi na lusingba NDA lenga madi party sigi lusingba singi apamba matungina leblakani hai bi thajabale lenga ron gi supli pai ram state sigi BJP gi MLA singi aningba masum apamba gi matungina lenga ki lusingba sinba na tragna anobu lusingba ma khalaga lenga ron gi thawai pangadabani hai ba demand lairakpada center gi lusingba singna hekta ayaba pirakani hai bi thajabale National political parties singi satna role da party edu state sing da label lusingba sing natragana makhoi gi MLA singi aningba apamada maning tamna pangtog da tawbi ayabalati central leader haibadi high command piba tawgadaba masum tawroidaba sing adu party gi lusingba sing na ngak na satpigi satna bile Manipur gi BJP na lusingba miyam gi lenga ki mahut assembly animated suspension thamduna center na hakthengna lenga ungi thawai pangwa PR thamjilaki ba thamari mapung phajilakba phawwa miyam gi lenga hanjil handana thamlibasi center da lenga longi supli pai le BJP high command gi aning apam gi matu indani center gi lusing singna state ki law and order amadi party s gi majority MLA singi marakta thajana da ba wathoki waroisin purapa ngamdriba makai PR makhata na thamlakani haibigi thajabusu lei
Central government popular government ki lusingba CM resign tawba madi assembly animated suspension thambagi thawrang lokholakpa duda center gi high command gi mekedi gi karamba makhal gi yanaba madi thajaba pibu wafam leibadigi CM na resign tawkhibano haibadu nainani ngai oi high command gi aningba masum apa mangak tuna masagi phamdagi resign tawkiba du gi mayukta high command na phirep lorakani thajadi high command gi yathangak riba miwe duga party ki mayukta phambalal gi lalhoksa thariba ani gi marakta karambana lumna lorakadagi haibisini lusingba sinaba phambalal sa thariba BJP ki MLA singi marakta khwaidigi angakpa ama lairibadi lusingba oiningba amadi phamne hena lumna lawba miyoina ayamba oibadigi amat oina punma ngamdabadagi khaibung taana duna lusingba munnabagi thawang sa thaduna lairiba makai center gi lusingba singna miyam gi lengak hanjina na bo honabagi mahut PR lengak makhatana thamna bo hotnarakani adubu amabu oiro center lengak lon gi supli paidiba BJP gi lusingba singi makai digi state asida majority command liba lengak ki mahutta PR thamba pampham thokti ikaini oiba amani party asigi legislature singi marakta phambalan gi lautuna ba wathok lan thok leiba haibasi party gi high command thajadaba madi party gi satna kanglon thaksi khaksi yaudabani haina atai party gi lusingba singamadi leba asigi miyam gi mamang ikai phiru khumnabagi maramoi masina maram oiraga state asida atien matam gi manungda miyam gi lengak thamnaba center gi lusingba singna hotnarakani haibigi thajabale tabu karam miyoida lusingba hablakadagi haibadudi kana amatana khangmangamdrabasu center gi lusingba singna lusingba oheningba am leiramgani haibigi thajabale center gi high command lusingba khanduna lengak simna bakhanglakpa matamda legislature singna hek yaragadra karigumba yaningda nakpak tanabigi wathok leirakpa thoklabadi PR makhatana thamjilakpa yai haibisini sagolna lau saraga iroida tainaba thingel tainaba ngamdraga nasikhongda tainabagi thawdoktu manipur gi miyamda thoklabra haiba kangla paw gi editorial miyamda hanbada thamjari atoba pawmana mangsilaklaba atangba usara sing thaduna sandel da national endangered species day gi tharom pangtokre divisional forest officer sandel amadi kunga mathusuba Assam Rifles na national endangered species day amadi advance World Environment Day 2025 ki tharong si sandel da leiba battalion headquarter da lamdam sidagi mangsilaklaba atangba makhalgi usara sangwa yankhairom thaduna pangtokre Sandel Forest ki staff sing mari kunga mathoi suba Assam Rifles ki jawan punna miyoi sahumga yankhairom na saruk yadun pangtokhiba thaurama duda hairangoi hainauzom gihori sarfon sawi agarwood manahi mayokpha matamamada marang kaina phanglamlaba sunga sidi lamdam sidigi mutkibi yana leiraba atangba makhalgi usara singak thaduna pangtokhi ngasigi thaurama duga mari lendana divisional forest officer Sandel Dr. N Munalna tinkiba jawan singamadi AR gi officer singda hai India si malem gi khwaidigi mising yamba amadi hiram khuding na sokhatpegi lamjel yauriba leiba ama oiba maramna aikhoigi environment asuki matik sokali masibu kanbada Bharat lanmina su asabu thawdang lokhom thui Bharat ki apunba armed force ki masing si lak yankhai ga mathuiromni maram asina saliba say asida armed forces ki personal khudingna usara amamam tang thaba usara lak yankhai ga mathuidi thaba ngamgane madi madu oirabadi laibak sigi soksiliba environment asidi khara makhai di kanma ngamgani aikhoi gi soksilaba laibak sigi environment asibu tongi mirol gi dama kansi hairabadi Pakistan China Simna ngakpadawna aikoigi environment busu national security act ki makhara ngaksin batangai phadi haina Dr. N Munal na apil tokhi Dr. N Munal na makhata na haikibada aikoina matam sangna sa usek sing tab endangered species ni khanduna leiringai da state of World Plan and Fanjai gi report matu ina pambi sing asigi sada kunthraga maponga point mari de mutkibi yabagi phibam da leiramle masi sa usek sing gi mutkragani haina panari basada kungani pani gi helabani maramasna Dr. Munal ngasi usara sing thabada yauriba jawan khudingna mana thariba using asi malemdagi mutkragadra ba pambi sing ni khanbi duna madi ai gi lamdam tamna lehori bi khwairi gi nungsijaraba mahak tumakni khanduna hingansi madu oirabata ta aikoina ngasi pangthokliba national endangered day amadi advanced world environment day 2025 thoramasi mai pakli haina lawi masida aikoi puna hotnamina basangi haina su Dr. N Munal na miyamda apil tokhi atopa pom rims the nursing tamlibi Meghalaya digi Abel Salsiana misi independence body amana inquiry tawgadavani MPYC Imphalgi Regional Institute of Medical Science RIMS the nursing tamlibi Meghalaya digi Abel Salsiana CH
Marak Sina Panga Taudu Independent Body Yaman Inquiry Taunaba Meghalaya Pradesh Youth Congress MPY Sina demand Tawagolina Wapamasimak Laikidravigi Imungi Makedigi formal Oina Siro Lama Manipurgi Governor Ajay Kumar Bala Pisinduna Takshinkri Rims the BSc Nursing Marisuba Semester Tamlibi Meghalaya gi Garo Hills Tagi Abel Thasi Taragamari the Maki Hostel Card Sina Lerama Tenakibani Maki Misi as community as Gimiam with Tamoy so on Madanatana atop state sing the Mahitam Liva traveler Madi minority Mahiru sing the Hen Akitu Zumba Poli Meghalaya Pradesh Youth Congress MPY Siki Makedi Abel the Lakidava Tamoy so Awaba Pondora Pagaluna Misi Ashina Imung Munung Amasum marginalized group ki Mapan state sing the Mahitam Liva community Gimio sing the Langtak Nabamadi Mi Pipe Pokale Misi Siki Asumbo Langla Langzan Putonava Garo Student Union GSU na demand Ribasida MPY Shina Mapumpana Sokoli Habagaluna, Mishi Asumba Langalangzin Putona independent body among the ticket pigit haba Satan Minaba, Manipur governor the Takshilakli, Lona Mapan state Sindigi Maru Oina, marginalized community gi Masama Susing, Manipur Mahitam Duna Lady Basing Sisu, Nakshin Bibamadi, Yafunabagidama Akanaba Tarang Lakotpinabasu, governor the Takshilakli. Tentang nasum na mayam na thamjaramge aduga hausiko inadi mayam pau matang sa lusinjarage amasung makata pa no update mayam puna ngamina siya na sinel sigi makedegi su mayangi maphamda makata na thamjari makata pa no update mayam puna ngamina si